시오래. 도. 포트로레이가. 하와이 말고. 포트로레이가 뭐는 이거. Hi everyone, welcome or welcome back. Adom yang ngasi se koi aine naubine naubane chapo order tawdoine aduga mukbang tawdoine bago ado koina order tawdoya chapot khaise I am net food haine application ama leibane ba sigi apps dei changaga koi order tawdoine to ani to yengo hi ro Ozapo order tawdoine ado koina kamaina app dagi changaga order tawge haibado adusu mayam du charake aduga magi Instagram account su leibane aduga phone number gi through dagi order tawrasu yabane so order tawrase I am net food se Android version da zu iOS version da zu ani makta phangbane ado mayam changaga dum install tawbiyo install tawra matungda khoi gi account ama create tawdoine ba akoi account create tawbuda changi je just akoi phone number ga email address ka changi ba aduga kaigumba khoina sigi app se khoi gi imanaba gumba da sum refer tawraga de khoi da lupa yang khai phangdoine ba aduga akoina first register tawbu kan do aduda lupa 20 phangdoine by the way you guys can also use the referral code which I'm using 6IL9CAEF fiber referral code to use store and you can create your account successfully aduga mayam I am net food da yauri se more than 100 restaurants and 10 stores ne aduga masagi oina I am net store haina su magi story section da su yauzabane adu mayam changaga adum yengbiyo Pagaithela leiba Sizzle restaurant dagi ai pot khara order tawjare ado sigaise cart leire aduga sigaise order tawrani ado order tawbase akoina sigi han order tawraga atopa restaurant gai dagi mu tongan order tawdoini ba but thilakpadi chapmana na thilakani ba ado COD da su yae natraga online payment su lonma yabane pot leiba khudingi point adum ka doini aduga kariba point se next ki order da redeem tawba yae aduga makhoi gi delivery se Imphal area na tabagai du su tawe lamlai gumba khundrak pham sekmai haingang andro yaribok thoba atai myam su loi mak tawe makhoi gi pin code changaga dum yingbiyo myam aduga makhoi gi Instagram page ki oine yamna thuna give away su tawdorabane aduna adu su check out tawbiyo Ore lo re Charase Kay no torse sida hapsa da thamna oh Yai Fare. oh yai fare Hoya badu. Asa mo ngai ku singju gi kay no du di tot na ba di Khudna. natti ge tot na ba Silai re. Kusi Maria Mani Satira. sida hapka da ba sijina singju gi horen cha na ba aduga paknam je akhoi gi ani dang lo rasi bo paknam je horen chaksa gi thamse ba Jantra. Ora second buji ya ko se. yani sikili jana se khara khara se ba What? doctor ba ya ro ha ba silo jar di shi ni Chalaw bi ibani ne yana pai jo je ke no. Wa mayonnaise to kay kani ko naga close ta na mo mayam hawrasi kay no hawrasi ay nakani shit laga le mi nang de wa mamala o mala adu ju nakani charu ne 하왜? 아도미 암식이 마품새 옌 마품새
ꯁꯤꯒꯤꯁꯤꯅ ꯀꯩꯅꯣꯗꯩꯅꯦꯕ ꯃꯤꯌꯥꯝꯒꯤ ꯂꯣꯡꯖꯝꯅ ꯄꯣꯔꯣꯝꯄꯥꯠꯇꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯁꯨ ꯑꯗꯨꯒ ꯁꯤꯡꯖꯨ ꯉꯁꯥꯏꯒꯤ ꯁꯤꯡꯖꯨ ꯑꯆꯧꯕꯗꯣ ꯑꯗꯨꯗꯨꯅ ꯅꯦ ꯏꯇꯥꯎ ꯁꯤꯡꯖꯨ ꯎꯔꯤꯄꯣꯛ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯜꯗꯒꯤ 우리국 저번 팀에 ꯑꯗꯒꯤ ꯁꯤꯒꯤ ꯁꯤꯡꯒꯜ ꯑꯦꯛ ꯆꯤꯀꯟ ꯔꯣꯜ ꯁꯤ ꯃꯌꯥꯝꯁꯦ ꯑꯇꯩꯈꯩꯁꯤꯁꯤꯅ ꯀꯩꯅꯣꯗꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣꯅꯦ ꯁꯤꯖꯜ ꯔꯦꯁꯇꯨꯔꯦꯟꯠꯇꯒꯤꯅꯦꯕ ꯂꯣꯏꯅꯃꯛ ꯁꯤꯗꯒꯤ ꯍꯧꯔꯒ ꯑꯇꯩ ꯃꯌꯥꯝꯁꯦ ꯆꯥꯔꯁꯦ 맞아. 하왜 하우트지 하우트 하셔도 아니 너무 찌뿌 좀 좋아해. 아들이 아니야 또 바빠 찾겠더니 이거 한 잔에 짱한 거라. 남니 아, 다른 분들이 이게 나오래 했더니. 왜? 수지야 애기 사유는 딴 밤에 넣어 여기 저 콩콩 차이야. 이신 작절러도. 가왜? 기다리 진행하. 그러나? 아시로 이제 하왜 그죠? 같이 앵나 하왜 아이디 아이디 롤 구면 장 빵 밤이 오해봐 윙스는 나오는 거. 아이 그 이상이. 윙스들이 앞에 있는 나오래 했더니. 문 진행하왜? Cheers 아이고 아이디 매크로니 sẽ không không biết tổng lâu lên mà 아까 너무 많이 떼서 나오지 hay là 많이 아까 너무 많아 통을 막 mà đang không có mà không nhỉ 맛살로만 만나면 이제 하고. 시절ꯗꯒꯤ 사모사 소스 ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯥꯏꯊꯣꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ 꼭 thôi ꯑꯃꯃꯝꯇꯪ ꯆꯥꯁꯦ ꯍꯥꯏꯅ ꯑꯃꯃꯝ ꯇꯦꯁ트 ꯇꯧꯊꯣꯛꯈꯤꯖꯦꯕ 엄마만 잡고 ꯑꯩ ꯁꯃꯣꯁꯥ ꯍꯥꯎꯋꯦ ꯀꯩꯅꯣ 시절이 ꯍꯥꯎꯋꯦ This is the wing of the 치킨. sizzler 하려냐 eating the wings and chicken 사무삼 넣는 모모야 이거. 응? ha 사무삼 넣는 모모 사보자 그냥. 그러냐? 영영. 아주 하워 아니 만능데 뭐 뭐도 누구 만능 짓는 뭐가? 거지 앞으로 모모 사보자. 너무 하비는 사모사 너무 하게 자주 사모사 너는 나도 줘야 되지. 나가 지하다. chicken 사모사 할 많이니 cái đi hỏi một mươi mà hỏi chậm này 모모에 마음도 짱해 하고. 하워 맛있어 nghe thấy thế nào mà mua nha không mua tay áo gì 알려주는 너무 할거간 học chậm này mà mua 그 사무사에 쫙쫙 좀 먹어. 야래 let me try this one 근데도 lâu khát lâu rồi phải lấy 사무삼 그. quốc này nào rồi đó là chăm được nào rồi đây nào 하워 Sina macaroni. Very nice. 의자에. 좀 아이기 오이는 시절 레스토랑에 뭐 해보려 하. 어떨까? What do I got this with? cái này nó xịn xịn không sẽ ra 이제 내 반이기 một hai yo mà không gì. thì 저기 Khi nó học rồi còn. Học cái học rồi bây giờ nhỉ? 신혜리 과 비슷해. 하지만 hỏi Xin na. mà nước mình đập được có chút đâu để ngon sao rồi chúng nó muốn lấy qua lời nào Khi khi mà đặt tin này poroba dùng chấm cái hai. 알지? 알죠. 용병을 식용 유료면. mấy cái này mà tăng thành ra là 해줄게. 사무사하고 이해는 하고. 시
ꯁꯃꯨ ꯍꯥꯞꯄꯗꯤ ꯌꯦꯟꯅ ꯍꯥꯎꯋꯦ ꯅꯥꯎꯁꯤ ꯃꯐꯝ ꯑꯝꯇ ꯃꯥꯟꯅꯕ ꯁꯤꯗ ꯃꯥꯟꯗꯦ 하지 많지. 시즌 시절인데 시즌나 뭐 그런 게 봐. 롱점 롱점 롬바다게 롱점 낫지. 롱점 실례래 뻔빠 실례래 맞네 롱점은 한 살이네. 시즌나 미야미 롱점 해봐. 아주네 아주지 미양 왔다네 불러 보이는 라인은 좀 마네. 오케이. 하이디 암네 풋 앱도 어두 시즌나가 어두 모이도 폰 콜ꯗꯒꯤ ꯇꯧꯔꯁꯨ ꯌꯥꯕꯅꯦ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯥꯗꯒꯤ ꯇꯧꯔꯁꯨ ꯌꯥꯕꯅꯦ ꯖꯁ ꯐꯣꯟ ꯀꯣꯜ ꯇꯧꯔꯒ ꯁꯤ ꯄꯥꯝꯃꯦ ꯀꯥꯏ ꯑꯗꯨꯗ ꯇꯧꯁꯜꯂꯣ ꯍꯥꯎꯋꯦ 또행 나온 또 ꯇꯨ ꯅꯥꯎꯕꯅ ꯍꯥꯏꯕ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯅꯨꯡꯗ ꯃꯣꯃꯣ ꯌꯥꯎꯕ ꯀꯔꯤ ꯋꯥꯈꯜ ꯈꯜꯂ ꯆꯥꯏ ꯍꯟꯗꯛ ꯆꯥꯂꯦ 로션 넣어 사가는데 ꯅꯪꯒꯤ ꯔꯣꯁ ꯑꯃ ꯂꯧꯔ ꯁꯥꯏꯅ ꯔꯣꯁ ꯗꯨꯂꯔ ꯅꯠꯇꯦ 사모는 뭐야 뭐 ꯃꯦꯀ꯭ꯔꯣꯅꯤ ꯄꯤꯔꯣꯅꯕ ꯇꯦꯁ ꯇꯧꯒꯦ ꯍꯧꯖꯤꯛ ꯃꯇꯨꯝ ꯌꯥꯎꯋꯤꯅꯕ ꯌꯦꯡꯉꯣꯅꯦ ꯇꯨ nga 이지디 미국인의 이해 나온 거 ꯅꯪ ꯅꯍꯥꯟꯒꯩ ꯚꯦꯖꯤꯇꯦꯕꯜ ꯃꯦꯀ꯭ꯔꯣꯅꯤ ꯉꯥꯛꯇ ꯑꯣꯔꯗꯔ ꯇꯧꯔ ꯆꯥꯕ꯭ꯔꯣ ꯅꯠꯇꯦ ꯍꯥꯏꯕ ꯌꯦꯡꯉꯨꯀꯣ ꯌꯦꯟꯗꯣ ꯆꯥꯎꯅ ꯃꯇꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯣ ꯑꯩ ꯅꯍꯥꯟ ꯄꯦꯁ ꯉꯥꯛꯇ ꯑꯣꯔꯗꯔ ꯇꯧꯔꯝꯅꯤꯌꯦ ꯆꯝꯄ꯭ꯔꯥꯁꯦ ꯍꯥꯎꯋꯦ ꯌꯦꯡꯉꯣꯗ 마파이는 라이 너무 그래 롤 보면 돼 ꯇꯟ ꯄꯥꯝꯕꯅꯤꯅ ꯑꯩꯗꯤ ꯔꯣꯜ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯕ ꯅꯥꯎ ꯊꯕꯤ ꯈꯞꯄꯤꯌꯣ ꯊꯕꯤ ꯀꯩꯀꯥ 딴 짜야지 롤은 나 ꯇꯟꯒꯤ ꯕꯦꯗꯣ ꯈꯪꯕ꯭ꯔꯥ 롤은 맛 없는 타도 집안 시부당 하겠다 하나 시부 하우에 잘 사는 하우 근데 매번 치킨 야왜 시즌 만든 데 이해 나오 하이네 요즘 뭐 이제 야왜 이거도 치킨은 비싸 만 그러면 사요들이 많이 왔다. cái mình nhà cho lâu lâu rồi. 내 돌이 Đây là phụ à? 네 Nó mang bằng rồi cũng lâu rồi. Đại sáng chân thì đến ngoài. Đại sáng bây giờ không bị vô đi em gì. 야 미스터 Dầm Mr. Action. Không chả cái gì nhiều mà. Người sang riêng nha hả? Sao ăn được nhiều? Vậy là nó trái được. Chắc thì gửi cho gì nó xin áo một cái chân. 많이 너무 무슨 짜지고 그래. 뭐 김치 김밥 같은 거보다 매일 gazari gazari mahau khangdabida chabadi yawi ko but gazari mahau ya 다신 빠야 잡고 hoi 그저 뭐 나오는 게 없어. 짜라
ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯒ꯭ꯔꯥꯏꯟꯗꯔꯗꯤ ꯒ꯭ꯔꯥꯏꯟꯗꯔ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯦ ꯃꯥꯅꯦ ꯃꯐꯩ ꯁꯦꯠꯇꯣꯏꯗꯣ ꯃꯐꯩ ꯆꯥꯊꯣꯛ ꯑꯩꯅꯅꯦ ꯃꯣꯏ ꯅꯥꯀꯟ ꯅꯥꯀꯟ ꯃꯀꯨꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯀꯩꯒꯤꯅꯣ ꯃꯣꯏꯁꯦ ꯃꯊꯛꯇꯅꯦ ꯕꯥꯔꯕꯤꯀ꯭ꯌꯨ ꯁꯣꯁ ꯐꯖꯅ ꯇꯩꯌꯦꯕ ꯑꯗꯨꯅ ꯋꯥꯛꯀꯤꯡ ꯃꯆꯦ ꯑꯃ ꯆꯦꯟꯊꯣꯛꯎꯔꯒ ꯑꯃꯨꯛ ꯍꯜꯂ ꯆꯥ ꯌꯥꯅꯤꯉꯥꯏ ꯑꯃꯨꯛ ꯍꯜꯂ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯩ ꯁ꯭ꯄꯨꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯩꯅꯣ 이너무 많이 생겼는데 깨리잖아 싸지 ꯍꯣꯏꯅꯦ 라우라도 자 얌얌 주주 완리고 민주 꼰대를 주는 걸 이거 Mai hao cái nào? ꯑꯩꯗꯤ ꯍꯥꯎ Xin hao cái. Xin hao, xin nhang hao. 아이고는 봐 시저 레스토랑도 뭐 볼래 하와이 한개 어가 신미암 롱점기 하와 왜 하와이 이거 한다 대신에 뭐 거기 메이데기 그냥 어탄디 거기 좀 짱그래 시저 하와 왜 하와이다 왜 또 뭐 너희 왔다 ꯃꯌꯥꯝꯁꯦ ꯁꯤꯗ ꯌꯦꯟꯁꯥꯡ ꯑꯃꯗꯤ ngầm Nâng nó xa đấm rau thì rau thế nào? ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯑꯣꯡ 무슨 플러스 딱 소리 Nó có trăm phạt không tiện. 너 빠졌다 ꯑꯁ ꯅꯨꯄꯥꯗꯨꯁꯨ ꯁꯨꯡꯉꯝ ꯉꯝꯗꯦ sida ꯃꯑꯣꯡ Trăm phạt gì? Nâng trăm phạt sao đấy trọ? ꯌꯥꯔꯦ 좀 빠져 Trăm phạt sao vậy? Nhầm chắc ăn mâm trăm phạt sao vậy? 짜양 가지고 ꯍꯧꯖꯤꯛꯕꯨ ꯅꯣꯏ 생수제. Xin nó gì 국수 나오기 페베 시즌 ꯑꯩ ꯇꯧꯔꯒꯦ ꯅꯣꯏ 시즌 ꯌꯥꯎꯔ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯧꯆꯧ ꯃꯣꯃꯣ ꯌꯦꯟꯅꯨꯡ ꯂꯣꯏꯔꯕꯅꯤꯅ ꯁꯤꯡꯖꯨꯗ ꯑꯃꯨꯛ ꯍꯣꯠꯅꯔꯁꯤ ꯍꯣꯠꯅꯔꯁꯤ. ꯍꯥꯎꯅꯤ ꯑꯗꯨꯝ ꯇꯤꯟ ꯌꯣꯠꯅꯤꯀꯣ ꯁꯤ ꯁꯤꯡꯖꯨꯁꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦꯀꯣ Nó yêu. ꯑꯗꯣ ꯍꯩꯅꯦ ꯍꯣꯔꯦꯟ ꯂꯣꯏꯔ ꯆꯥꯗꯣꯏꯅꯦ ꯄꯨꯔꯛꯑꯁꯨ ꯍꯩꯅꯦ ꯍꯩ ꯑꯩ Không dùng nhiều ngay từ nãy chứ. ꯍꯣꯔꯦꯟ ꯆꯥꯗꯣꯏꯔ ꯆꯥꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗꯤ ꯈꯔ ꯍꯥꯞꯄꯒꯦꯀꯣ ꯍꯩꯇꯨꯞꯀꯣ ꯍꯩꯗꯨꯅ ꯇꯤꯟꯁꯤꯡꯁꯤꯗ Như cái kem bột này. ꯑꯗꯨꯒ ꯍꯩꯇꯣꯞꯄꯤ ꯁꯤꯁꯨ this one is also ꯍꯩꯇꯨꯞ okay but the ꯍꯩꯇꯨꯞ is ꯆꯥꯌꯣꯝ ꯍꯩꯇꯨꯞ ꯀꯩꯅꯣ ꯁꯨꯔꯒ ꯊꯝꯕ ꯍꯩꯇꯨꯞ ꯑꯊꯨꯝꯕꯅꯦꯕ ꯁꯤꯅ. yes in the lab the banana leaf ꯁꯤ ꯀꯨꯞꯁꯨꯗꯒ ꯍꯥꯞꯁꯤ ꯅꯠꯇꯦ ꯁꯤ ꯑꯗꯨꯝ ꯊꯝꯃꯣ ꯁꯤꯗꯤꯅꯦ ꯍꯩ ꯆꯥꯒꯗꯕꯅꯦꯕ ꯁꯤꯡꯖꯨ ꯆꯥꯎꯅꯤ ꯏꯕꯦꯝꯃ ꯍꯩ ꯆꯥꯏꯗꯣ ꯂꯥꯏꯟꯁꯦ ꯌꯥꯔꯦ ꯁꯤꯒꯤ ꯍꯥꯎ ꯑꯩ ꯀꯨꯞꯁꯨ ꯑꯃꯨꯛꯀ ꯌꯦꯡꯒꯦ ꯀꯨꯁꯨꯒ ꯇꯧꯔꯛꯀꯅꯤ ꯑꯃꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯌꯥꯝꯗꯦ ꯑꯩꯁꯨ ꯍꯥꯞꯄꯛꯑꯣ. ꯁꯤꯗ ꯃꯥꯡꯕ ꯑꯣꯏꯔꯒꯦꯀꯣ ꯃꯤ ꯇꯣꯁꯤꯗꯤ ꯐꯥꯏꯌꯔ 하고 이자이가 짜는 기똥 너무 작거든 그러면 하 이거 mahalo 가면 강의 마하. mahalo 가장 가면 마야 먹기 서울에 왜 막고가 원필이야? 막고 다 팔아먹는데. 가위하. 우리가 팍 옆에 하고 하고 있어. 빵는 거 진짜 더 걸리네 나 진짜 아이 차도 지금 갈래. 또 수련 하자 맨날 예쁘다 하면 식탁에 놓으면 그냥 너무快 눈이 하. 치기 시제. 시제 하. 하이톱세 ꯌꯥꯝꯅ ꯂꯧꯊꯣꯛꯇ꯭ꯔꯦꯕ ꯊꯝꯖꯤꯟꯈ꯭ꯔꯦꯕ ꯈꯔ ꯁꯤꯒꯤ ꯍꯩꯇꯨꯞ ꯑꯃ
ꯃꯇꯨꯝ ꯀꯛꯄꯁꯤꯒ ꯃꯀꯨꯞ ꯁꯣꯏꯕꯁꯤꯒ ꯂꯣꯏ ꯍꯥꯎ ꯍꯤꯅ ꯍꯩꯅ ꯊꯨꯝꯕ ꯑꯁꯤꯁꯨ ꯊꯨꯝꯃꯦ ꯑꯗꯨꯗꯣ ꯑꯗꯤꯌꯣ ꯈꯔꯕꯨꯗꯤ ꯌꯥꯏ ꯑꯗꯨꯁꯨ ꯊꯨꯝꯕꯅ ꯍꯦꯜꯂꯦ ꯊꯨꯝꯕꯅ ꯈꯔ ꯍꯦꯜꯂꯦ ꯑꯗꯤ ꯃꯤꯛꯁꯔ ꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯁꯥꯏ ꯊꯨꯝꯖꯩꯗꯅ ꯍꯥꯎꯋꯦ ꯅꯦ ꯇꯣꯛꯁꯦ ꯅꯦ ꯏꯇꯥꯎꯈ꯭ꯔꯦ ꯉꯁꯥꯏꯗꯩ ꯃꯥ ꯅꯦ ꯇꯥꯃꯣ ꯍꯥꯏꯅꯤ ꯍꯣꯏ ꯊꯥꯏ ꯍꯣꯏꯁꯤꯗꯤ ꯍꯋꯥꯏ ꯊꯥꯡꯉꯠꯇꯤꯌꯦ ꯃꯃꯤꯡ ꯍꯥꯏꯕꯅꯦ ꯁꯤ ꯃꯃꯤꯡꯁꯦ ꯑꯗꯨ ꯍꯤꯡꯅ ꯑꯗꯨꯝ ꯆꯥ ꯌꯥꯕ ꯄꯣꯇ꯭ꯔꯣꯛ ꯂꯩ ꯄꯣꯠꯇ꯭ꯔꯣꯛ ꯂꯩꯌꯦꯕ ꯃꯥꯗꯤ ꯀꯩ ꯀꯧꯒꯦ ꯄꯔꯄꯜꯗꯣ ꯄꯣꯠ- ꯌꯦꯜꯂꯣ ꯃꯥꯂꯣꯡꯕꯤꯅꯤ ꯄꯣꯠꯇ꯭ꯔꯣꯛ ꯂꯩꯒ ꯍꯋꯥꯏ ꯃꯥꯂꯣꯡꯕꯤ ꯄꯣꯇ꯭ꯔꯣꯛ ꯂꯩ ꯀꯧꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯣꯟꯅꯔꯦꯉꯣ ꯅꯪ ꯅꯨꯄꯤ ꯑꯣꯏ ꯄꯣꯛꯀꯅꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯣꯛꯑꯃꯗꯤꯅꯦ ꯃꯤꯅꯝꯁꯦ ꯀꯨꯠꯀꯅꯤ ꯈꯨꯆꯥꯝꯗ ꯅꯪꯅꯤꯅ ꯑꯩꯅ ꯅꯨꯄꯥꯅꯦꯕ ꯑꯩ ꯀꯌꯥꯝ ꯆꯥꯅꯤ ꯉꯝꯗꯦ ꯁꯤꯗꯤ ꯑꯗꯨꯁꯨ ꯅꯪ ꯖꯤꯝ ꯁꯥꯟꯅꯩꯅꯦꯕ ꯁꯤꯟꯅꯕꯁꯨ ꯌꯥꯎꯔꯤ ꯀꯤꯁꯤꯟꯅꯕ ꯅꯠꯇꯦ ꯁꯤ ꯌꯧꯔꯦꯕ ꯄꯤꯊꯣꯛꯑꯣ ꯑꯩꯅ ꯆꯥꯗꯣꯏꯅꯦ ꯑꯩꯅ ꯆꯥꯎꯗꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯄꯣꯇ꯭ꯔꯣꯛ ꯂꯩ ꯄꯣꯠꯇ꯭ꯔꯣꯛ ꯂꯩꯅꯤ ꯍꯥꯎꯋꯦ ꯑꯗꯨꯒ ꯄꯣꯠꯇ꯭ꯔꯣꯛ ꯂꯩꯁꯨ ꯍꯥꯎꯕ ꯄꯣꯠꯇ꯭ꯔꯣꯛ ꯂꯩꯍꯧꯔꯦ ꯄꯣꯇ꯭ꯔꯣꯛ ꯂꯩ ꯆꯤꯛꯀꯟꯒꯤ ꯃꯀꯨ ꯍꯥꯎꯔꯦ ꯍꯣꯏ ꯃꯀꯨ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨꯑꯣꯏꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅꯣ ꯍꯥꯏꯔꯒ ꯅꯦꯠ ꯐꯨꯗ ꯃꯌꯥꯝ ꯑꯗꯣ ꯃꯦꯝ ꯆꯠꯅꯕꯤꯔꯣ ꯍꯧꯖꯤꯛ ꯑꯥꯏ ꯑꯦꯝ ꯅꯦꯠ ꯐꯨꯗ ꯍꯥꯏꯔꯤꯕ ꯑꯦꯞꯁꯤꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯔꯗꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯍꯥꯎꯋꯦ ꯂꯥꯁ ꯑꯣꯏꯅꯒ ꯁꯨꯝ ꯑꯗꯨꯝ ꯔꯤꯃꯥꯏꯟ ꯇꯧꯍꯧꯕꯗꯣ ꯃꯈꯣꯏꯒꯤꯁꯦ ꯑꯆꯥꯄꯣꯠ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯑꯗꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯕꯅꯦ ꯂꯣꯏ ꯌꯥꯕꯅꯦ ꯑꯗꯣ ꯃꯦꯝ ꯑꯥꯏ ꯑꯦꯝ ꯅꯦꯠ ꯐꯨꯗ ꯍꯥꯏꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁꯁꯦ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯅꯁꯨ ꯂꯩꯔꯒ ꯃꯣꯕꯥꯏꯜꯒꯤ ꯕꯣꯠ ꯑꯥꯏꯐꯣꯟꯒ ꯑꯗꯩ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯑꯗꯨꯒꯤ ꯂꯣꯏꯅꯃꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯣꯏ ꯂꯩꯕꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯅ ꯗꯦꯕꯂꯞ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯝ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯄꯣꯠ ꯆꯩ ꯑꯣꯔꯗꯔ ꯇꯧꯅꯤꯡꯉꯒꯗꯤ ꯁꯤꯗꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯌꯣ ꯑꯆꯥꯄꯣꯠ ꯈꯛ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯅ ꯆꯪꯕꯤꯌꯣ ꯏꯟꯁꯇꯣꯜ ꯇꯧꯕꯤꯌꯣ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯦꯠꯁ ꯄ꯭ꯔꯣꯃꯣꯠ ꯑꯥꯏ ꯑꯦꯝ ꯅꯦꯠ ꯐꯨꯗ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ give a like and also please don't forget to subscribe to my channel love you all